ꯂꯤꯟꯗꯥꯒꯤ ꯍꯧꯅꯕꯤ ꯐꯣꯟꯗꯨ ꯔꯤꯡ ꯀꯨꯏꯅ ꯆꯠꯍꯜꯂꯒ ꯑꯔꯣꯏꯕ ꯔꯤꯡꯗꯨꯗ ꯄꯥꯏꯈꯠꯂꯛꯏ꯫ ꯃꯩꯔꯥꯕꯅ ꯀꯩꯗꯧꯔꯝꯒꯦ ꯅꯪꯕꯣ? ꯐꯣꯟ ꯌꯥꯝ ꯇꯞꯅ ꯄꯥꯏꯔꯛꯑꯗꯤ꯫ ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯐꯣꯟ ꯍꯦꯛ ꯂꯥꯛꯄꯒ ꯄꯥꯏꯅꯕ ꯅꯪꯒꯤ ꯐꯣꯟ ꯉꯥꯏꯔꯒ ꯂꯩꯕ ꯃꯤꯔꯣ? ꯅꯣꯡꯃꯇ ꯐꯖꯕ ꯋꯥꯍꯩ, ꯅꯨꯡꯁꯤꯕ ꯋꯥꯉꯥꯡ ꯂꯤꯟꯗꯥꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯍꯥꯏꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯁꯧ ꯁꯧ ꯂꯥꯎꯗꯨꯅ ꯈꯨꯝꯂꯛꯄ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯃꯥꯗꯤ ꯏꯇꯞ ꯇꯞꯅ ꯈꯨꯝꯃꯤ꯫ ꯁꯨꯝ ꯍꯥꯏꯕꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯁꯥꯎꯒꯟꯕꯁꯤꯅ? ꯌꯥꯔꯦ ꯍꯥꯏꯗꯧ ꯋꯥꯗꯣ ꯍꯥꯏꯔꯣ, ꯑꯩ ꯁꯣꯝꯗ ꯊꯕꯛ ꯌꯥꯝ ꯂꯩ꯫ ꯅꯪꯅ ꯒꯥꯔꯤ ꯍꯥꯏꯕꯗꯣ? ꯃꯩꯔꯥꯕꯅ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯋꯥꯗꯨ ꯄꯠꯊꯠꯂꯒ ꯁꯥꯎꯒꯠꯂꯛꯏ ꯂꯤꯟꯗꯥꯗꯣ꯫ ꯀꯩꯅꯣ ꯌꯥꯔꯣꯏ ꯍꯥꯏꯔꯣ? ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ? ꯑꯩ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤ, ꯌꯨꯝꯗ ꯂꯩꯇꯦ ꯑꯗꯨ ꯑꯗꯥ ꯇꯧꯔꯛꯄ ꯌꯥꯔꯣꯏ, ꯀꯅꯥꯗꯩꯅꯣ ꯀꯣꯏꯊꯤ ꯊꯤꯔꯛꯄ꯭ꯔꯣ, ꯑꯩ ꯆꯣꯞꯄ ꯌꯥꯔꯣꯏꯀꯣ? ꯃꯩꯔꯥꯕ ꯇꯞꯅ ꯅꯣꯛꯂꯒ ꯍꯥꯏ꯫ ꯃꯤꯅ ꯉꯥꯡꯕꯒ ꯇꯥꯗꯈꯩ ꯃꯆꯤꯟ ꯃꯆꯥꯁꯦ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯅꯅꯥ ꯌꯨꯝꯗ ꯂꯩꯖꯔꯦ, ꯌꯨꯝꯗ ꯆꯪꯉꯔꯣꯏꯅ ꯋꯥꯁꯛꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯒꯤꯗꯃꯛ ꯋꯥꯁꯛ ꯊꯨꯒꯥꯏꯔꯦꯗꯅ꯫ ꯅꯣꯏꯒꯤ ꯋꯥꯁꯛ ꯋꯥꯔꯥꯡꯒ ꯈꯪꯗꯦ, ꯑꯩꯒꯤꯗꯤ ꯒꯥꯔꯤ ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ? ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯅꯪꯅ ꯄꯥꯝꯕ ꯀꯌꯥꯅꯣ? ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯋꯦ ꯔꯣꯗ ꯄꯔꯦꯡ ꯍꯧꯔꯛꯄꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯄꯔꯦꯡ ꯂꯦꯡꯉꯨ ꯍꯥꯏꯔꯁꯨꯅꯦ, ꯂꯦꯡꯗꯣꯔꯕ ꯑꯩꯉꯣꯟꯗ ꯒꯥꯔꯤ 3-4ꯒꯤ ꯋꯥ ꯍꯦꯛ ꯇꯧꯏ꯫ ꯑꯁ ꯀꯥꯟꯅꯗꯕꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯌꯥꯝ ꯉꯥꯡꯉꯦ꯫ ꯑꯩ ꯌꯥꯝ ꯆꯤꯜꯂꯤꯀꯣ, ꯊꯝꯃꯒꯦ꯫ ꯍꯣꯔꯦꯟ ꯄꯩꯁꯥ ꯈꯔꯁꯨ ꯄꯥꯏꯔꯛꯑꯣ, ꯑꯩ ꯊꯝꯃꯦꯀꯣ꯫ ꯃꯩꯔꯥꯕ ꯇꯍꯥ ꯑꯝꯇ ꯉꯥꯏꯈꯣ꯫ ꯀꯩꯅꯣ? ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ, ꯑꯩꯗꯤ ꯉꯁꯤ ꯅꯪꯒ ꯎꯅꯅꯤ ꯈꯟꯕꯗ ꯌꯥꯝ ꯍꯔꯥꯎꯏ꯫ ꯅꯪꯗꯤ ꯀꯩꯝꯇ ꯐꯥꯎꯗꯕ꯭ꯔꯣ? ꯅꯪ ꯎꯔꯒ ꯑꯩꯅ ꯍꯔꯥꯎꯗꯣꯏꯁꯤꯅ ꯀꯩꯒꯤ? ꯌꯥꯔꯦ ꯊꯝꯃꯣ, ꯄꯩꯁꯥꯗꯣ ꯀꯥꯎꯅꯤꯀꯣ꯫ ꯋꯥꯍꯩ ꯑꯃꯐꯥꯎ ꯇꯥꯕꯤꯗ ꯐꯣꯟꯗꯨ ꯄꯠ ꯀꯛꯊꯠꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯁꯨ ꯐꯣꯟꯗꯨ ꯅꯥꯀꯣꯡꯗꯒꯤ ꯇꯞꯅ ꯂꯧꯊꯣꯛꯂꯒ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯟꯖꯥꯗꯨꯗ ꯂꯤꯅꯥꯗꯣ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯒ ꯃꯕꯨꯡꯕꯨ ꯌꯦꯡꯗꯨꯅ ꯃꯈꯨꯠꯅ ꯊꯣꯡꯗꯣ ꯊꯤꯜꯂꯤ꯫ ꯃꯩꯔꯥꯕꯁꯨ ꯊꯣꯡꯂꯣꯝꯗ ꯁꯠ ꯌꯦꯡꯂꯛꯏ꯫ ꯃꯆꯟꯅꯨꯄꯤ ꯑꯣꯏꯔꯝꯕꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯛꯅꯔꯛꯏ꯫ ꯃꯨꯊꯤ ꯏꯕꯦꯝꯃ, ꯍꯥꯟꯅꯗꯤ ꯃꯨꯗꯪ ꯃꯨꯔꯝꯕꯅꯤ, ꯍꯧꯖꯤꯛꯅ ꯋꯥꯎ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯨꯊꯤ ꯀꯧꯔꯔꯣꯏ, ꯃꯨꯊꯤꯉꯥꯎ ꯀꯧꯔꯒꯦ꯫ ꯂꯤꯅꯥ ꯃꯕꯨꯡꯕꯨ ꯄꯩꯔꯞ ꯌꯦꯡꯂꯒ ꯂꯦꯞꯂꯝꯕꯗꯒꯤ ꯄ꯭ꯔꯞ ꯆꯪꯉꯛꯏ꯫ ꯃꯩꯔꯥꯕꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯒ ꯍꯥꯏꯔꯛꯏ꯫ ꯅꯃꯤꯠꯇꯨꯗ ꯐꯖꯕ ꯊꯤꯕ ꯈꯟꯇꯣꯛꯄ ꯍꯩꯇꯕꯅꯤꯅꯅꯦ, ꯎꯔꯣꯛꯃꯨꯛ ꯉꯧꯕ ꯀꯨꯆꯨꯁꯦ ꯅꯪꯗꯤ ꯀ꯭ꯋꯥꯛ ꯑꯣꯏꯅ ꯎꯔꯝꯃꯅꯤ꯫ ꯍꯩ ꯌꯥꯔꯦ ꯍꯅꯨꯕꯤ, ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯐꯥꯒꯤ ꯇꯧꯔꯨ ꯌꯥꯄꯣꯠꯇꯦ꯫ ꯂꯤꯅꯥ ꯃꯩꯔꯥꯕꯕꯨ ꯁꯥꯎꯅꯤꯡꯅ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯉꯁꯤ ꯂꯥꯛꯏꯁꯤꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤꯅꯣ? ꯅꯨꯃꯤꯠꯀ ꯍꯥꯏꯔꯣꯏꯅꯦ, ꯄꯨꯡ ꯀꯌꯥꯒꯤꯅꯣꯕ? ꯅꯠꯇ꯭ꯔꯒ ꯃꯤꯅꯠ ꯑꯣꯏꯗꯣꯏꯔꯣ? ꯈꯠꯅꯔꯒ ꯑꯃꯨꯛ ꯆꯠꯈꯤꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯀꯥ ꯆꯥꯎꯕꯗ ꯆꯥꯛ ꯍꯥꯞꯀꯅꯨ ꯍꯥꯏꯗꯣꯏꯕ? ꯑꯗꯨꯒꯤ ꯅꯪꯅ ꯋꯥꯕꯤꯌꯨ ꯍꯥꯏꯕ꯭ꯔꯥ? ꯆꯠꯅꯤꯡ ꯃꯇꯝ ꯆꯠꯅꯤ, ꯂꯩꯅꯤꯡ ꯃꯇꯝ ꯂꯩꯅꯤ, ꯍꯜꯂꯛꯅꯤꯡ ꯃꯇꯝ ꯍꯜꯂꯛꯀꯅꯤ, ꯑꯩꯒꯤꯁꯨ ꯏꯌꯨꯝ꯫ ꯌꯥꯔꯦ ꯅꯪ ꯉꯝꯖꯔꯣ꯫ ꯑꯗꯣ ꯅꯣꯏ ꯂꯤꯟꯗꯥꯗꯨꯗꯤ ꯀꯝꯗꯧꯔꯦ? ꯂꯤꯅꯥꯒꯤ ꯍꯪꯅꯤꯡꯗꯅ ꯍꯪꯕ ꯋꯥꯍꯪꯅꯤ꯫ ꯃꯩꯔꯥꯕꯁꯨ ꯃꯆꯟꯒꯤ ꯋꯥꯍꯩꯗꯨꯗ ꯃꯃꯤꯠꯇꯨ ꯐꯩꯖꯩ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯍꯩ ꯏꯅꯝꯃꯥꯌꯨ, ꯃꯤꯡꯒ ꯁꯦꯠꯀꯠꯇꯅ ꯑꯉꯥꯡ ꯐꯨꯗꯔꯛꯑꯅꯤ ꯉꯁꯤ꯫ ꯂꯤꯅꯥꯁꯨ ꯍꯟꯗꯦ, ꯃꯆꯤꯟꯗꯣ ꯌꯧ ꯌꯧ ꯈꯨꯝꯃꯛꯏ꯫ ꯅꯪꯒꯤ ꯅꯨꯄꯤ ꯌꯣꯡꯃꯨ ꯃꯥꯟꯕꯤꯗꯨꯒꯤ ꯑꯩ ꯐꯨꯗꯣꯔꯤꯕꯅꯤꯅꯦ꯫ ꯆꯦ ꯂꯤꯟꯗꯥꯒ ꯌꯦꯡꯅꯕꯗ ꯄꯥꯕꯨꯡꯒ ꯑꯩꯒꯗꯤ ꯌꯥꯝꯕꯨꯡꯗ ꯀꯩꯁꯨ ꯅꯠꯇꯦ꯫ ꯆꯦ ꯂꯤꯟꯗꯥꯅ ꯑꯩꯈꯣꯏꯒꯁꯦ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯗꯤ ꯌꯥꯝꯕꯨꯡꯗꯤ ꯇꯥꯟꯊꯣꯛꯀꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯏꯆꯝ ꯆꯝꯅ ꯂꯛꯅꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯂꯤꯅꯥꯒꯤ ꯋꯥꯔꯧꯕ ꯃꯥꯟꯕ ꯋꯥꯉꯥꯡꯗꯨꯗ ꯇꯞꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯅꯣꯏ ꯆꯦ ꯂꯤꯟꯗꯥꯗꯣ ꯋꯥ ꯉꯥꯡꯕ ꯍꯩꯖꯗꯕꯒꯤ ꯋꯥꯅꯤ, ꯑꯗꯨ ꯍꯛꯅ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦꯗ꯫ ꯂꯤꯅꯥꯗꯣ ꯇꯥꯕ ꯋꯥꯔꯤ ꯍꯥꯏꯕꯒꯣ ꯃꯃꯤꯠꯇꯨ ꯃꯊꯛꯇ ꯑꯣꯟꯈꯠꯂꯤ꯫ ꯃꯩꯔꯥꯕꯅ ꯇꯞꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯥꯁꯨ ꯃꯅꯤꯡ ꯊꯨꯡꯗꯕꯒꯤ ꯑꯩꯉꯣꯟꯗ ꯍꯥꯏꯖꯕꯩ ꯋꯥꯅꯤ, ꯌꯥꯝ ꯐꯠꯇꯅꯁꯨ ꯈꯜꯂꯨꯅꯨꯗ꯫ ꯂꯤꯅꯥ ꯇꯥꯕ ꯋꯥꯔꯛꯇꯨꯅ ꯁꯧ ꯁꯧ ꯇꯧꯔꯛꯏ꯫ ꯑꯁ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ, ꯑꯩꯈꯣꯏꯗꯤ ꯃꯤꯠ ꯄꯥꯟꯗꯕ ꯅꯥ ꯄꯥꯟꯗꯕꯅꯤꯅ ꯀꯩꯝꯇ ꯇꯥꯗꯦ, ꯀꯩꯝꯇ ꯎꯗꯦ꯫ ꯕ꯭ꯔꯦꯛꯐꯥꯁꯇꯤ ꯊꯦꯡꯉꯤ, ꯆꯥꯛ ꯑꯣꯏꯅ ꯆꯥꯔꯣ, ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏꯔꯒ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦ ꯐꯣꯟꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯅꯥ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯆꯟꯅ ꯊꯣꯛꯈꯤꯕ ꯌꯦꯡꯂꯒ ꯃꯩꯔꯥꯕꯁꯨ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯇꯨꯃꯤꯟ ꯂꯩꯕ ꯃꯇꯝꯗ ꯍꯦꯛ ꯍꯦꯛ ꯈꯜꯂꯛꯄ ꯋꯥꯈꯜꯗꯨꯅ ꯃꯩꯔꯥꯕꯕꯨ ꯂꯥꯡꯒꯣꯏ ꯆꯟꯗꯨꯅ ꯑꯃꯨꯛ ꯊꯝꯈ꯭ꯔꯦ꯫ ꯃꯇꯝꯗꯤ ꯂꯦꯞꯄ ꯂꯩꯇ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫
Namina chinya pakna laisinkhre. Chekla sango kayaso magi maikei tamna painarakli. Zura paiba kayana maikei amada paikhre. Naitom taba sekla kayaso maikei amaromda painarakli. Zura paiba makhoi singilakta naitom paiba sekla amasu yauri. Sangu pairiba makhoi ni hindi. Naitom taribi mangondagi phazaba. Taramdai korongi ngangranaba atiyada. Nongdol pakna pairiba. Naitom tabi cheklado. Yingbada asuki matik pukning hui. Laizamagi thabak mayamdo loiramlaba tungda. Juice bar hangani haiba. Party mafamduda yausilakli. Hek changakpaga akoibadugi maongdo nagyet onduna yingli. Maong tana decorate tawriba mafamni. Makhal-makhalgi achapa safam. Amadi drinks makhal khaidoktuna tongan thamli. Ngayak yinglamlaga makhoi juice bar do da changi. Laiza ubada mapuduna kauri. Nang laabo. Fare. Priya dusu magi sitloraga laani haibani. Nakhoi ni kaktayani ko. Hoi sir. Juice kaktanina ibanina dum yana basilangi. Fare. Adude wada pado karinu yenghoro. Aisu thabang mafamda chatlungi. Horen ngaktang leiraga changakpa yabra yengi. Hoi sir. Mapudu su chatkre. Masu beg tu thamlaga. Aduga masamdo sitnana punsinkre. Pareng thamliba disposal gi masaka hina fazaba. Juice cup singdo Fia phaba amana amamam ta oina taithokpa howi. Ngayaki matungda party du sumi tapna lakpa honarakli. Amadagi ani dagi ahum. Mathang lakpana party du sahore. Mayamdugi marakta Linda si yauri. Hek lakpaga Mairababu hanna yinglamda. Lairiba nupa nupi singduga onsinaduna wari sai. Mairabana laptakna phamlaga mana tawribadu yenglaga lei. Party do khangnaba yaudabana mata singna boring chure. Phone do lauthoklaga kari no pangmeta mili. Somdana Linda do amuk toiba so optawbada loiri. Mairabada lehen khiba mamal tanglaba sleeveless ki dress do mathak oiba black color duma seli. Masamga du khoyalaga amuk toiba mangondagi hena phazaba mi leitrabagum thekatana famli. Magi matawduda mamanabi mana thagatpoi karimna boy tawri. Linda, midi hero aphaba phangjaba kaisa yadeko. Aning ba sasad hekta thongeba. Linda noklaga. Hero gadi hainuda hero nati. Aingonda ngauzabani. Ai hero gamta thamdeko. Mamanabi amna. Kaino ne haisiba nangna taw hairi makhai tawriba. Nangna haibada yariba nupasida yadaba. Nang dia sepo kedoriba. Linda do sitana. Pamdaba haitare. Pamdaba kaisa onthokna pamkhidrazani da. Nohini di khangari. Adudi nangda pamisina kanana bema. Nupa yam thokpa. Matamgi irang khangba. Loire. Mina gyan tama thinare. Aduga nangna matamsigi nupa paminine. Hainaringi tansaduda nupa ama Lindagi manak jangsilai. Linda sunupad ubada harauna noklei. Aya, yam thazadi. Nang sin bai phangbra. Nupado tapna noklaga hai. Ainani party silise. Linda ngakna noklaga. Aseng bera. Sum phamalai do boring chudra. Sot amta paisilo. Aduga let's dance. Linda sunoklaga. Nakanda leiba whiskey sotuma sa thakchili. Aduga nupaduga kutsamnaraga dance floor do adom ta changkhre. Ngasaidagi laptakna magi mataw yenglamba. Mairabaso haifet sauningi. Phamlambadagi hawgalaglaga Lindagi mana changlai. Sauningma matawdi ulunde. Mairaba lakido mawa lawbiba nate. Linda nupaduga dance kana tawri. Mairaba takna sangsilaglaga. Ngasayda kiyam ta susarakti kinom chaw silaudana. Matawduda Linda sauningli. Magi dance tawbada ayet po oina thokli. Adubo sawbadi thokti. Nupaduda onsilaga nangmi hai. Excuse me. It's okay. Si haiduna makut thadok lamlaga maikay amaromda chatkre.
ꯂꯤꯟꯗꯥꯁꯨ ꯃꯩꯔꯥꯕꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯁꯤ ꯇꯧꯔꯅꯤ ꯈꯪꯗꯅ ꯑꯩꯅ ꯅꯪ ꯉꯁꯥꯏꯅ ꯒꯥꯔꯤꯗ ꯂꯩꯔꯝꯃꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯩꯔꯥꯕ ꯇꯞꯅ ꯅꯪ ꯆꯥꯛ ꯂꯥꯝꯃꯝꯒꯗ꯭ꯔꯅ ꯍꯥꯏꯕꯅꯤ ꯂꯤꯟꯗꯥꯁꯨ ꯈꯟꯈꯠꯂꯛꯏ Shut up! Why are you so stupid, ꯃꯩꯔꯥꯕ ꯑꯩꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯑꯦꯟꯖꯣꯏ ꯇꯧꯔꯤꯉꯩ ꯌꯦꯜꯂꯛꯀꯅꯣꯅ ꯑꯩ ꯃꯐꯝꯁꯤꯗ ꯄꯥꯔꯇꯤ ꯑꯦꯟꯖꯣꯏ ꯇꯧꯕ ꯂꯥꯛꯄꯅꯤ ꯆꯥꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯋꯥ ꯌꯥꯝ ꯉꯥꯡꯅꯔꯣꯏꯁꯦ ꯉꯥꯡꯅ ꯃꯃꯥꯏꯗꯨ ꯐꯦꯠ ꯂꯩꯔꯒ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯅ ꯂꯦꯞꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯦ ꯃꯩꯔꯥꯕꯗꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ ꯊꯃꯣꯏꯗꯨꯗ ꯂꯤꯟꯗꯥꯕꯨ ꯁꯥꯎꯒꯦ ꯈꯜꯂꯛꯄꯗ ꯋꯥꯈꯜꯗꯨꯅ ꯇꯞꯅ ꯐꯥꯊꯅꯕ ꯍꯣꯠꯅꯩ ꯃꯥꯁꯨ ꯃꯐꯝꯗꯨꯗ ꯀꯨꯏꯅ ꯂꯩꯇ꯭ꯔꯦ ꯄ꯭ꯔꯞ ꯊꯣꯔꯛꯂꯒ ꯖꯨꯁ ꯕꯥꯔ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯉꯛꯏ ꯃꯩꯔꯥꯕꯅ ꯀꯩꯅꯣꯝꯇ ꯄ꯭ꯔꯤꯌꯥꯅ ꯌꯥꯅꯤ ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ ꯃꯣꯛ ꯇꯦꯁ ꯂꯩꯅꯤꯀꯣ ꯍꯣꯏ ꯂꯩꯅꯤꯌꯦ ꯚꯔꯖꯤꯟ ꯃꯣꯖꯤꯇꯣꯗꯣ ꯑꯝꯇ ꯁꯦꯝꯕꯤꯔꯛꯑꯣꯕ ꯍꯣꯏ ꯌꯥꯅꯤ ꯑꯗꯣ ꯁꯤꯗ ꯊꯛꯄꯤꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯄꯥꯔꯇꯤꯔꯣꯝꯗ ꯄꯨꯕꯤꯒꯗ꯭ꯔꯥ ꯁꯤꯗ ꯑꯗꯨꯝ ꯊꯛꯑꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ 5 minutes ꯐꯥꯎꯇ ꯉꯥꯏꯕꯤꯌꯨ ꯄ꯭ꯔꯤꯌꯥꯁꯨ ꯆꯪꯈ꯭ꯔꯦ ꯃꯩꯔꯥꯕꯁꯨ ꯀꯥꯎꯟꯇꯔꯒ ꯁꯝꯅꯅ ꯊꯥꯔꯤꯕ ꯇꯦꯕꯜꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯏ ꯇꯁꯦꯡꯅ ꯕꯣꯔꯤꯡ ꯆꯨꯔꯦ ꯄꯥꯔꯇꯤ ꯇꯧꯔꯤꯕ ꯑꯗꯣꯝꯗ ꯃꯃꯤꯠꯇꯨꯅ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯃꯌꯥꯝꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯕ ꯂꯤꯟꯗꯥꯕꯨ ꯐꯖꯅ ꯌꯦꯡꯕ ꯐꯪꯗꯦ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯕ ꯈꯨꯗꯤꯡ ꯃꯃꯤꯠꯇꯨꯅ ꯇꯥꯅ ꯌꯦꯡꯅꯕ ꯍꯣꯠꯅꯔꯤ ꯇꯥꯟꯖꯥꯗꯨꯗ ꯏꯇꯞ ꯇꯞꯂꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯚꯔꯖꯤꯟ ꯃꯣꯖꯤꯇꯣ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯖꯔꯦ ꯃꯩꯔꯥꯕ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯁꯤꯜꯂꯛꯏ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯆꯤꯡꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯁꯛꯇꯝꯗꯨ ꯎꯕꯗ ꯆꯤꯡꯅꯕ ꯀꯣꯛꯂꯤ ꯂꯥꯏꯖꯁꯨ ꯃꯩꯔꯥꯕꯕꯨ ꯉꯛꯂꯞ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯃꯤꯠꯐꯝꯗꯨ ꯁꯠ ꯍꯣꯡꯗꯣꯛꯈ꯭ꯔꯦ ꯃꯩꯔꯥꯕꯗꯤ ꯉꯛꯆꯥꯅꯅ ꯌꯦꯡꯂꯒ ꯍꯪꯂꯛꯏ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯋꯥꯍꯪꯗꯨꯗ ꯂꯥꯏꯖꯗꯣ ꯏ ꯀꯥꯈ꯭ꯔꯦ ꯃꯥꯗꯤ ꯃꯩꯔꯥꯕꯕꯨ ꯅꯨꯡꯁꯤꯗꯕꯅ ꯋꯥꯍꯩ ꯈꯨꯗꯤꯡ ꯍꯦꯛꯇ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯕꯅꯤ ꯃꯃꯤꯠꯇꯨ ꯐꯩꯖꯩ ꯌꯦꯡꯂꯒ ꯈꯨꯝꯃꯤ ꯖꯨꯁ ꯌꯣꯜꯂꯤꯁꯦ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯀꯔꯤ ꯑꯉꯥꯡꯅꯣꯍꯦ ꯄꯤ ꯈꯨꯄꯤꯛꯁꯤꯒ ꯋꯥꯖꯥꯎꯅ ꯃꯔꯣꯡ ꯉꯥꯡꯉꯤꯕ ꯑꯉꯥꯡ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯄꯤꯗꯨ ꯍꯦꯟꯅ ꯐꯤꯡꯒꯠꯂꯤ ꯑꯉꯥꯡ ꯀꯩꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯩ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯈꯪꯕ꯭ꯔꯣ ꯃꯇꯧꯗꯨꯗ ꯃꯩꯔꯥꯕꯁꯨ ꯀꯔꯦꯝꯅꯔꯒ ꯍꯥꯏꯔꯛꯏ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯁꯦ ꯁꯨꯠ 70 ꯀꯥꯏꯅ ꯍꯥꯏꯔꯛꯇꯣꯏꯔꯕ ꯂꯥꯏꯖ ꯁꯥꯎꯅꯤꯡꯅ ꯆꯠꯂꯣꯍꯦ 70 ꯀꯥꯏꯗꯨꯗꯤ ꯂꯣꯈꯥꯗ ꯂꯩꯍꯧꯔꯦ 23 ꯁꯨꯔꯕꯅꯤ ꯐꯥꯒꯤꯔꯣ ꯁꯦ ꯑꯉꯥꯡ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯃꯩꯔꯥꯕꯗꯤ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯂꯛꯏ ꯅꯣꯛꯃꯤ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯒꯤ ꯃꯣꯛꯇꯦꯜꯗꯣ ꯂꯧꯔꯒ ꯇꯞꯅ ꯊꯛꯄ ꯍꯧꯏ ꯂꯥꯏꯖꯁꯨ ꯃꯩꯔꯥꯕꯕꯨ ꯄꯩꯔꯞ ꯌꯦꯡꯂꯒ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯤꯟꯗꯥꯗ ꯌꯦꯡꯂꯝꯕ ꯃꯃꯤꯠꯇꯣ ꯂꯥꯏꯖꯗ ꯑꯣꯏꯅ ꯇꯥꯈ꯭ꯔꯦ ꯌꯦꯡꯒꯦ ꯈꯟꯅ ꯌꯦꯡꯂꯨꯕ ꯅꯠꯇꯦ ꯃꯥꯅ ꯇꯧꯔꯤꯗꯨꯅ ꯍꯦꯟꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯈꯤꯕꯅꯅꯤ ꯆꯦꯈꯥꯎꯗ ꯌꯥꯎꯔꯤꯕ ꯃꯤꯟ ꯂꯤꯞꯁꯤꯡ ꯑꯗꯣ ꯑꯃꯃꯝꯇ ꯂꯧꯈꯠꯇꯨꯅ ꯃꯜꯂꯤ ꯌꯥꯟꯗꯨꯅ ꯊꯝꯂꯤꯕ ꯑꯪꯒꯨꯔ ꯍꯥꯞꯄ ꯆꯦꯈꯥꯎꯗꯣ ꯑꯃꯨꯛ ꯂꯧꯔꯒ ꯑꯪꯒꯨꯔ ꯑꯄꯠꯄꯁꯤꯡꯗꯣ ꯈꯟꯗꯣꯛꯂꯤ ꯆꯝꯄ꯭ꯔꯥ ꯈꯔ ꯂꯧꯔꯨꯗꯨꯅ ꯊꯥꯡꯅ ꯇꯪꯈꯥꯏ ꯑꯃꯨꯛ ꯈꯥꯏꯔꯤ ꯍꯥꯇꯨ ꯇꯧꯕ ꯊꯕꯛ ꯑꯣꯏꯕꯅ ꯃꯃꯤꯠꯇ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯈꯔ ꯆꯣꯡꯈ꯭ꯔꯦ ꯃꯈꯨꯠ ꯈꯨꯠꯆꯦꯞꯇꯨꯅ ꯃꯃꯤꯠꯇꯨ ꯍꯥꯏꯐꯦꯠ ꯊꯝꯃꯤ ꯄ꯭ꯔꯤꯌꯥꯁꯨ ꯊꯣꯔꯛꯇꯨꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛ ꯆꯪꯉꯛꯏ ꯀꯩꯗꯧꯔꯒꯦ ꯂꯥꯏꯖ ꯃꯃꯤꯠ ꯊꯣꯛꯄꯒꯤ ꯃꯈꯨꯟꯗ ꯃꯃꯤꯠꯇꯣ ꯅꯣꯏꯔꯒ ꯍꯥꯏꯔꯛꯏ ꯃꯤꯠꯇ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯆꯣꯡꯈ꯭ꯔꯦ ꯄ꯭ꯔꯤꯌꯥ ꯇꯞꯅ ꯅꯪ ꯁꯤꯗꯤꯕ ꯇꯞꯅ ꯇꯧꯒꯦ ꯍꯥꯏꯗꯤ ꯆꯪꯉꯣ ꯃꯅꯨꯡꯗ ꯃꯥꯏ ꯇꯥꯊꯣꯛ ꯆꯠꯂꯣ ꯅꯪꯒꯤꯁꯦ ꯑꯩ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯒꯦ ꯃꯃꯤꯠ ꯊꯣꯛꯄꯒꯤ ꯃꯌꯥꯏꯅ ꯍꯣꯏ ꯃꯥꯏꯁꯨ ꯍꯥꯏꯔꯝꯗ ꯊꯥꯡꯗꯣ ꯑꯃꯨꯛ ꯊꯝꯂꯒ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯃꯥꯕꯨ ꯌꯦꯡꯂꯤꯕ ꯅꯨꯄꯥꯗꯨꯁꯨ ꯂꯥꯏꯖꯅ ꯃꯅꯨꯡ ꯆꯪꯈꯤꯕꯗꯣ ꯇꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯂꯨꯏ ꯀꯔꯤꯁꯨ ꯇꯧꯗꯅ ꯐꯝꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯥꯁꯨ ꯇꯦꯛꯂꯤ ꯖꯨꯁ ꯃꯁꯤꯡ ꯈꯪꯗꯅ ꯊꯛꯆꯤꯟꯈ꯭ꯔꯦ ꯋꯥꯁꯔꯨꯝ ꯆꯪꯂꯨꯔꯒ ꯑꯃꯨꯛꯇ ꯍꯦꯛꯇ ꯆꯪꯉꯛꯏ ꯃꯐꯝꯗꯨꯗ ꯌꯥꯝ ꯂꯩꯅꯤꯡꯂꯨꯕ ꯅꯠꯇꯅ ꯄꯥꯔꯇꯤ ꯃꯌꯥꯏꯗ ꯐꯝꯕꯗꯣ ꯕꯣꯔꯤꯡ ꯆꯨꯕꯅꯅꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯄ꯭ꯔꯤꯌꯥꯒ ꯂꯥꯏꯖꯒꯁꯨ ꯃꯔꯨꯝꯗ ꯂꯦꯞꯂꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯄ꯭ꯔꯤꯌꯥꯅ ꯇꯞꯅ ꯑꯁꯤ ꯅꯨꯄꯥꯁꯦ ꯉꯥꯎꯔꯖꯥꯠꯂꯣ ꯅꯠꯇ꯭ꯔꯒ ꯃꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯖꯨꯁꯁꯤ ꯌꯥꯝ ꯍꯥꯎꯔꯖꯥꯠꯂꯣ ꯃꯥꯅ ꯑꯣꯔꯗꯔ ꯇꯧꯕꯗ ꯉꯁꯥꯏꯗꯒꯤ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯍꯥꯏꯕ ꯂꯥꯏꯖ ꯃꯃꯤꯠꯇꯨꯅ ꯃꯩꯔꯥꯕꯗ ꯂꯨꯔꯛꯅ ꯌꯦꯡꯂꯒ ꯄ꯭ꯔꯤꯌꯥꯒꯤ ꯅꯥꯀꯣꯡ ꯃꯌꯥ ꯆꯪꯁꯤꯜꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯀꯣꯛ ꯆꯥꯛꯄꯅꯤ ꯃꯥꯒꯤ ꯍꯧꯅꯕꯤꯅꯤ
ꯄ꯭ꯔꯤꯌꯥ ꯉꯛꯅ ꯂꯥꯏꯖꯗ ꯌꯦꯡꯉꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯪꯒ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯑꯁꯤꯁꯤꯅꯤ ꯅꯪꯁꯨ ꯅꯃꯤꯠꯃꯛꯅ ꯎꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯃꯀꯣꯛ ꯆꯥꯛꯏ ꯍꯥꯏꯗꯣ ꯆꯨꯝꯃꯝꯅꯤꯅꯦ ꯄ꯭ꯔꯤꯌꯥ ꯃꯃꯤꯠꯇꯣ ꯍꯥꯏꯐꯦꯠ ꯈꯞꯂꯒ ꯃꯩꯔꯥꯕꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯦ ꯅꯪꯅ ꯇꯝꯈꯤꯕ ꯋꯥꯔꯤꯗꯨꯒ ꯍꯥꯏꯔꯗꯤ ꯌꯥꯝ ꯅꯣꯔꯃꯦꯜ ꯑꯣꯏꯌꯦ ꯂꯥꯏꯖꯗ ꯃꯆꯤꯟꯒꯗꯣ ꯆꯤꯡꯂꯞ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯃꯐꯝ ꯃꯇꯝ ꯌꯦꯡꯒꯤ ꯑꯣꯏꯔꯝꯅꯤ ꯌꯥꯔꯤꯕ ꯁꯤꯗ ꯃꯇꯝ ꯃꯥꯡꯍꯜꯂꯣꯏꯁꯦ ꯀꯥꯟꯗꯤ ꯃꯤ ꯈꯔ ꯍꯥꯡꯉꯤꯉꯩꯁꯤꯗꯅꯦ ꯅꯪ ꯆꯥꯛ ꯆꯥꯊꯣꯛ ꯅꯪ ꯂꯣꯏꯔꯒ ꯑꯩ ꯑꯃꯨꯛ ꯆꯥꯒꯦ ꯄꯨꯟꯅ ꯂꯣꯏꯔꯒ ꯆꯥꯔꯁꯤꯕ ꯂꯣꯏꯗꯣ ꯈꯔ ꯋꯥꯠꯈꯤꯗꯧ ꯃꯥꯟꯗ꯭ꯔꯣ ꯃꯣꯏꯒꯤꯁꯦ ꯄꯨꯂꯞ ꯆꯥꯃꯤꯟꯅꯔꯗꯤ ꯐꯗꯧꯅꯤ ꯂꯥꯏꯖꯅ ꯈꯨꯝꯒꯦ ꯇꯧꯕꯗ ꯄ꯭ꯔꯤꯌꯥꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯁꯤꯜꯂꯤ ꯄ꯭ꯔꯤꯌꯥꯁꯨ ꯑꯦꯄ꯭ꯔꯣꯟꯒꯤ ꯄꯣꯀꯦꯠꯇꯣ ꯌꯥꯎꯔꯤꯕ ꯐꯣꯟꯗꯣ ꯂꯧꯊꯣꯛꯂꯒ ꯀꯣꯜꯗꯣ ꯁꯠ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯐꯣꯟꯗꯒꯤ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨꯗ ꯄ꯭ꯔꯤꯌꯥ ꯄꯥꯈꯠꯅ ꯈꯣꯟꯖꯦꯜ ꯑꯗꯣ ꯈꯖꯤꯛꯀꯠꯂꯤ ꯕꯕꯥ ꯍꯣꯏ ꯑꯩ ꯂꯥꯛꯅꯕ ꯇꯧꯒꯦ ꯃꯥꯅ ꯄꯥꯈꯠꯄꯗꯨꯗ ꯂꯥꯏꯖꯁꯨ ꯍꯥꯏꯐꯦꯠ ꯄꯥꯈꯠꯂꯤ ꯄ꯭ꯔꯤꯌꯥꯁꯨ ꯐꯣꯟꯗꯣ ꯊꯝꯂꯒ ꯂꯥꯏꯖꯗ ꯇꯍꯥ ꯇꯥ ꯑꯣꯟꯁꯤꯜꯂꯛꯏ ꯂꯥꯏꯖꯥ ꯕꯕꯥꯗꯣ ꯃꯁꯥ ꯉꯝꯗꯕ ꯍꯦꯟꯖꯜꯂꯦꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ ꯍꯥꯏꯌꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩ ꯂꯥꯛꯑꯣꯅ ꯍꯥꯏꯌꯦ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖꯁꯨ ꯇꯍꯥ ꯇꯥ ꯈꯨꯝꯃꯤ ꯕꯕꯥ ꯌꯥꯔꯦ ꯁꯤꯒꯤꯗꯤ ꯑꯩꯅ ꯊꯣꯛꯄ ꯇꯧꯍꯧꯔꯒꯦ ꯅꯪ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯣ ꯃꯌꯥꯝꯁꯤ ꯅꯊꯟꯗ ꯌꯥꯒꯗ꯭ꯔꯣ ꯑꯩꯈꯣꯏ ꯕꯨꯡꯉꯣ ꯊꯥꯔꯛꯑꯁꯨ ꯊꯥꯔꯛꯀꯦ ꯍꯣꯁꯄꯤꯇꯥꯜꯗ ꯅꯊꯟꯗ ꯉꯝꯃꯣꯏ ꯀꯩꯅꯣ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟꯒꯤ ꯗꯔꯀꯥꯔ ꯌꯥꯝ ꯑꯣꯏꯔꯛꯀꯅꯤ ꯑꯩ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯂꯣꯏꯁꯤꯜꯍꯧꯔꯒꯦ ꯅꯪ ꯆꯠꯅꯕ ꯇꯧꯔꯣ ꯄ꯭ꯔꯤꯌꯥ ꯃꯁꯥ ꯏꯄꯥ ꯄꯥꯈꯠꯂꯤ ꯀꯨꯏꯅ ꯉꯥꯡꯅꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯃꯄꯣꯠ ꯃꯆꯩꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯒ ꯂꯥꯏꯖꯗ ꯆꯠꯀꯦ ꯍꯥꯏꯔꯝꯂꯒ ꯐ꯭ꯔꯕꯞ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯄ꯭ꯔꯤꯌꯥ ꯆꯠꯈ꯭ꯔꯕꯅꯤꯅ ꯀꯥꯎꯟꯇꯔꯗ ꯑꯃꯨꯛ ꯊꯣꯔꯛꯂꯤ ꯃꯈꯨꯠꯇꯣ ꯉꯥꯏꯍꯥꯛꯇ ꯂꯦꯞꯇꯦ ꯃꯥꯒꯤ ꯊꯣꯛꯄ ꯀꯩꯅꯣ ꯇꯧꯔꯤ ꯅꯥꯀꯟꯗ ꯃꯩꯔꯥꯕꯁꯨ ꯑꯗꯨꯃꯛ ꯐꯝꯂꯤ ꯇꯟꯖꯥꯗꯨꯗ ꯄꯥꯔꯇꯤꯗꯒꯤ ꯊꯣꯔꯛꯄ ꯌꯨꯁꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯇꯧꯕ ꯅꯨꯄꯥ 2-3ꯈꯛ ꯆꯪꯉꯛꯏ ꯃꯁꯛ ꯃꯇꯧ ꯊꯣꯏꯅ ꯍꯦꯟꯕ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯖꯨꯁ ꯌꯣꯜꯂꯤꯕꯅꯦ ꯇꯧꯔꯤꯕꯗꯣ ꯎꯕꯗ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯟ ꯂꯩ ꯖꯨꯁ ꯑꯝꯇ ꯊꯛꯆꯒꯦꯕ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖ ꯅꯨꯄꯥꯁꯤꯡꯗꯨꯅ ꯌꯦꯡꯉꯛꯏ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯨꯅ ꯃꯈꯨꯠꯅ ꯃꯦꯅ꯭ꯌꯨꯔꯣꯝꯗ ꯊꯤꯜꯂꯒ ꯍꯥꯏꯔꯛꯏ ꯃꯦꯅ꯭ꯌꯨ ꯃꯊꯛ ꯊꯦꯠꯆꯔꯦ ꯑꯁꯤꯗꯒꯤ ꯑꯄꯥꯝꯕ ꯈꯟꯕꯤꯔꯣ ꯅꯨꯄꯥ ꯅꯣꯛꯂꯒ ꯃꯦꯅ꯭ꯌꯨꯗ ꯌꯥꯎꯗꯕ ꯖꯨꯁꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯂꯥꯏꯖꯅ ꯃꯦꯅ꯭ꯌꯨꯁꯤꯗ ꯌꯥꯎꯗꯕ ꯑꯥꯏꯇꯦꯝꯗꯤ ꯌꯣꯟꯖꯗꯦꯕꯣ ꯑꯌꯥꯎꯕ ꯑꯃ ꯈꯟꯕꯤꯌꯣ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯃꯦꯅ꯭ꯌꯨꯗ ꯌꯥꯎꯗ꯭ꯔꯁꯨ ꯅꯪꯉꯣꯟꯗ ꯌꯥꯎꯕꯒꯤꯅꯤ ꯁꯦꯝꯃꯣ ꯍꯥꯏꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅ ꯋꯥꯔꯤꯗꯨ ꯇꯥꯞ ꯑꯃꯨꯛ ꯑꯣꯛꯂꯒ ꯂꯥꯏꯖꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯋꯥ ꯇꯥꯏꯠ ꯍꯥꯏꯐꯦꯠ ꯑꯣꯏꯕ ꯔꯦꯗ ꯄꯣꯂꯣ ꯁꯔꯠ ꯂꯨꯖ ꯗꯦꯅꯤꯝ ꯖꯤꯟꯁ ꯁꯤꯝꯄꯜ ꯋꯥꯏꯠ ꯁ꯭ꯅꯤꯀꯔ ꯐꯨꯜ ꯀꯣꯚꯔ ꯇꯧꯔꯐꯥꯎ ꯑꯁꯨꯛ ꯐꯖꯔꯁꯤꯅꯗꯤ ꯄꯥꯔꯇꯤꯁꯤꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯁꯨꯃꯥꯏꯅ ꯍꯥꯞ ꯅꯦꯀꯦꯠ ꯑꯣꯏꯔꯗꯤ ꯀꯌꯥꯝ ꯐꯖꯅꯦ ꯈꯟꯕꯗ ꯇꯤꯟ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯩ ꯎꯁꯤꯠꯇꯕ ꯃꯇꯧꯗꯨꯗ ꯂꯥꯏꯖꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ ꯈꯟꯅ ꯆꯩꯅ ꯊꯣꯛꯄꯗ ꯃꯄꯨꯅ ꯃꯉꯣꯟꯗ ꯇꯧꯔꯛꯀꯗꯕ ꯐꯤꯕꯝꯗꯣ ꯈꯪꯕꯅ ꯇꯨꯃꯤꯟ ꯂꯩ ꯃꯩꯔꯥꯕꯁꯨ ꯊꯛꯄ ꯂꯣꯏꯗꯕ ꯖꯨꯁꯇꯨ ꯄꯥꯏꯔꯒ ꯃꯈꯣꯏꯒꯤ ꯃꯇꯧꯗꯣ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯂꯥꯏꯖꯅ ꯇꯨꯃꯤꯟ ꯂꯩꯔꯁꯨ ꯅꯨꯄꯥꯁꯤꯡꯗꯨꯗꯤ ꯇꯣꯛꯂꯝꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯀꯔꯦꯝꯅꯕ ꯍꯦꯟꯖꯤꯜꯂꯤ ꯕꯦꯃꯥ ꯆꯠꯂꯣ ꯅꯪꯒꯤ ꯖꯨꯁꯇꯣ ꯁꯦꯝꯃꯨꯔꯣ ꯂꯍꯤ ꯂꯤꯇꯔ ꯑꯃ ꯌꯥꯜꯂꯛꯀꯗꯕꯅꯤꯀꯣ ꯆꯠꯂꯣ ꯗꯗꯥ ꯍꯣꯏꯁꯦ ꯈꯧꯔꯥꯡꯕꯅ ꯂꯣꯏꯔꯦ ꯆꯠꯂꯣ ꯃꯤ ꯅꯪꯕꯣ ꯑꯗꯨꯛ ꯎꯁꯤꯠꯇꯕ ꯃꯇꯧꯗꯨꯗ ꯂꯥꯏꯖ ꯇꯨꯃꯤꯟ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯈꯣꯟ ꯋꯥꯡꯈꯠꯂꯛꯇꯨꯅ ꯅꯨꯄꯥꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯏ ꯅꯣꯏꯒꯤꯁꯦ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯅꯤꯅꯦ ꯖꯨꯁ ꯊꯛꯄ ꯂꯥꯛꯑꯗꯤ ꯑꯄꯥꯝꯕꯗꯣ ꯑꯣꯔꯗꯔ ꯇꯧꯔꯒ ꯇꯨꯃꯤꯟꯅ ꯊꯛꯄꯤꯕ ꯀꯩꯗꯧꯒꯦ ꯑꯗꯨ ꯅꯠꯇꯅ ꯁ꯭ꯋꯥꯏꯗ ꯀꯥꯔꯟ ꯉꯥꯡꯕꯤꯔꯤꯁꯤꯕꯣ ꯅꯃꯥꯏꯁꯤꯡꯗꯨꯕꯨ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕꯣ ꯅꯣꯏꯒꯤ ꯀꯥꯔꯟꯗꯣ ꯑꯌꯥꯕ ꯃꯤꯗ ꯇꯧꯔꯁꯨ ꯁꯤ ꯀꯥꯔꯟ ꯇꯧꯐꯝ ꯅꯠꯇꯦ ꯋꯥꯍꯩꯗꯨꯅ ꯅꯨꯄꯥꯁꯤꯡꯗꯣ ꯁꯥꯎꯒꯠꯂꯛꯏ ꯌꯨ ꯉꯥꯎꯕꯅ ꯑꯐ ꯐꯠꯇ ꯈꯟꯊꯕ ꯉꯝꯃꯛꯇ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯀꯔꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕ ꯌꯥꯕ ꯃꯤꯔꯣꯏꯈꯣꯏꯁꯦ ꯅꯪ ꯊꯥꯗꯠꯄꯤꯌꯨꯔꯣ ꯅꯣꯏꯒꯨꯝꯕꯁꯤꯗꯤꯅꯦ ꯈꯨꯕꯤꯒ ꯈꯨꯗꯣꯝꯕꯤꯒꯅ ꯆꯞꯄꯒ ꯄꯠ ꯊꯥꯗꯠꯂꯒ ꯈꯣꯡꯄꯥꯛꯁꯤꯅ ꯆꯕꯦꯠ ꯆꯕꯦꯠ ꯅꯦꯠꯈꯤꯕꯗ ꯂꯣꯏꯔꯦ ꯂꯥꯏꯖ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯋꯥꯉꯥꯡ ꯅꯊꯤꯕꯣꯡ ꯈꯔ ꯊꯛꯆꯤꯜꯂꯨꯔꯒ ꯃꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯉꯥꯡꯕ ꯁꯥꯏ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯁꯛꯁꯤꯡꯗꯨ ꯌꯦꯡꯅꯤꯡꯗꯦ ꯅꯣꯏꯅ ꯆꯠꯂꯣ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯄꯣꯂꯤꯁ ꯀꯧꯅꯤ ꯅꯨꯄꯥ ꯎꯁꯤꯠꯇꯅ
Ngamari kau ne. Police ne khoi da kai do ngamdori ba. Ngamari kau ngamadi. Party mafam da laibani kanada kai do ngamgani matagum. Usittaba matawduda Liza ta sengna sauri. Masu wakhal ikan khantana mafamduda sizinaba thamliba phone lauthoi. Matawduda nupa amana fa changsilaknaga Liza gi makhutto ta fai. Liza saungna. Khuse thadoi. Makuttu laiduna nathokna buhanai. Adubu ka hena kanna paisan kibana nathokpa ngamdre. Gariyamna duna noklibado heni hena saubi helaktuna khonjelado kanna lauri. Siningdrade agi khuse thado. Yam tuna thado. Nupa amana. Nayengwada kedo gabano. Sukta thadoi. Thado hai. Laizana wa makha taba nangdringe. Khangode kadomdagi paisilakibano. Thakpa loidriba juice glass toga konana pairaktuna nupa do mamaiduda sapu kana thomjilei. Manungda yaramba juice tuna mamaidu pulum lukre. Lum lawba glass tuna thomakpagi chaina do vadudi laizagi makhut pairambado sathadok makhutna mamaidu paiduna chaina khangli. Laiza pakhatna mairabada yingi. Nupa du suhande asoko mamaidu haifet nalaga mairaba tamna chansilei. Miga lamba panamada nopanate madunum hena changsilaklaga nupaduda sapu kanna kauthori. Phone changlakpa nupado subject na takre. Matawduda nakanna leiramba nupado amuk changsilei. Oi, nang sigiro. Aikoi su kanano khangbra. Mairaba nupaduda sauningli. Prap changsilaklaga nupadugi ghalado pairaga manang nakna laktana singsili. Siyo kanagi imungno. Minister kanagi machano. Noin oiningba ama oibada mairabana tunghangani khanbra. Nupi angangda kanaring singba noina kayamuk phaba mi oiramdoino. Milu ikana mayak krak sikladuna hairakpa wahaiduna nupado khawtak saraduna kirup yenglaga laikhre. Mairaba nupadubo amuktang sauni yenglamlaga laktani thorei. Nupa singduso changsinba ngamdre. Mairabana langthorakhiba nupado table lairibadomda subchillaga takre. Party tori mama famdunagi uraduna mayamduso adomda loina chansilei. Mairaba bu sak khangbo ibana mayamdu khatnari do khamdok takhe marumdagi photos video sing launari. Laizadi masong phana lepriba mairaba bu ubada kire changsinba sungamdre. Nupa singduso mairaba da kirup yenglaga hagotuna mafamdunagi prapap chatkre. Tanjaduda Linda kadomdagi no phut phauzilaklaga mairaba gi mangda cheplepi. Oiriba fibamdugi mari makhong amata khangda magi hongnabi khonwang khatpido tori. Yam lemine asuk nungaiba party se nangna ring toraga lembada loire. Ngasai makhaima bab oirodabani adubu Linda lai haiba khudaktuda ningsinglei. Saugan mimana sauramladra khanna maso pakhalap hata haizerei. Amta saukino. Linda hairibadu tade ahoina dom khonjal wangkhalei. Yare, ay niyam hay na dama mini nang se. Nangi nga sige na toksina nang bomuke na tugo chale. Asuk phazaba party sida mathong maram khangdaba nang bapura uba ay nilan bani. Party do rin tawri haibagi damak Linda do manapay ba yakidre. Mairabagi zet ka ying dakay machin pe na zayay. Mathong chadi khangna loy na ruba ay nasoy ba ngagtani. Ay gimay sa ying daba mayam mamang sida ay sikiba na hena pare. Mairaba tapna. Ay soikre haragi hekti yarabo. Nangge dugumba nupa mandaba nupa thoktabado ayam hainade. Nasagi status khangdaba standard laitaba nangumbaga loinabadi ayam boring chure. Isa susolakadaba mali. Mathong huktaba nangdi mathong huktana dum layo. Aingonda buhana pau phorok per. Linda chatkinge tawmanga Mairaba hatu Linda gi mang thachili. Nang saunova gyan tanamda wari sase. Ay soikre haridana amta saukinoba. Linda usitana. Anthok pani henang se. Pamdringe mathaksida amuki hena pamdanaba nasana dum sinjabani. Ibunga nangi na punsida adumay dum tawradi ningba suktong tungoy. Sakta duga naram satuga Linda ay bungong zabasay. Ay gitong ilakano. Nangi na sakta ay yiningde. Hek ilaba nang punsiyoy na loy narabani. Fet haidok laga thokre
ꯃꯈꯣꯏ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯅꯨꯄꯤ ꯈꯔꯗꯨꯁꯨ ꯃꯩꯔꯥꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯊꯣꯛꯅꯈ꯭ꯔꯦ꯫ ꯄꯥꯔꯇꯤꯁꯨ ꯀꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗꯤ ꯃꯨꯔꯨꯝ ꯁꯣꯟꯅꯩ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯁꯛꯍꯦꯟꯕꯁꯤꯗ ꯀꯩꯅꯣ ꯂꯤꯟꯗꯥꯁꯨ ꯇꯧꯔꯤꯁꯤꯕꯣ? ꯃꯁꯛ ꯈꯔ ꯐꯖꯕꯁꯤꯗ ꯉꯛꯆꯥꯎ ꯊꯦꯛꯂꯤꯅꯤ꯫ ꯍꯥꯏꯅꯕ ꯂꯩꯗꯥꯏ, ꯅꯨꯄꯥꯅ ꯌꯥꯝ ꯄꯥꯝꯃꯗꯤ ꯅꯨꯄꯤꯗꯣ ꯆꯥꯎꯊꯣꯛꯏꯅ꯫ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯕꯨ ꯍꯦꯟꯃꯟꯈ꯭ꯔꯦ ꯍꯥꯏꯋꯥꯅꯤ꯫ ꯋꯥꯉꯥꯡ ꯈꯣꯟꯗꯥꯁꯤꯗꯤ ꯐꯖꯃꯟꯗꯦ꯫ ꯃꯩꯔꯥꯕ ꯀꯅꯥꯅꯣ ꯈꯪꯅ ꯏꯖꯠꯀ ꯑꯝꯇ ꯌꯦꯡꯕꯤꯗꯦ꯫ ꯒ꯭ꯌꯥꯟꯒ ꯇꯥꯖꯗꯦꯅ ꯃꯤ ꯂꯣꯏ ꯆꯠꯅꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ꯫ ꯋꯥꯔꯤꯗꯨ ꯇꯣꯛꯂꯒ ꯃꯍꯩ ꯊꯣꯛꯅꯈ꯭ꯔꯦ꯫ ꯂꯤꯟꯗꯥꯅ ꯑꯔꯣꯏꯕꯗ ꯍꯥꯏꯔꯝꯕ ꯇꯨꯡ ꯏꯟꯅꯔꯛꯂꯗꯤ ꯄꯨꯟꯁꯤꯒꯤ ꯂꯣꯏꯔꯕꯅꯤ ꯍꯥꯏꯔꯝꯕꯗꯨꯗ ꯃꯩꯔꯥꯕ ꯈꯣꯡꯐꯝꯗꯣ ꯃꯆꯤ ꯂꯦꯡꯗꯦ꯫ ꯑꯃ ꯆꯠꯈꯤ, ꯑꯅꯤ ꯆꯠꯈꯤ꯫ ꯃꯐꯝꯗꯨꯗ ꯄꯥꯔꯇꯤ ꯄ꯭ꯂꯥꯅꯔ ꯑꯃꯅꯤ ꯕꯥꯔ ꯐꯝꯂꯤꯕꯁꯤꯡꯗꯨ ꯈꯛ ꯉꯥꯏꯍꯧꯔꯦ꯫ ꯐꯅ ꯀꯨꯏꯅ ꯂꯨꯞꯊꯗꯨꯅ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡ ꯃꯩꯔꯥꯕ ꯋꯥꯏꯟ ꯕꯥꯔꯔꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯥ ꯉꯁꯤ ꯏꯀꯥꯏꯕꯒ ꯄꯦꯟꯗꯕꯒ ꯄꯨꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯒꯤ ꯃꯇꯧ ꯎꯕꯗ ꯂꯥꯏꯖꯁꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯤ꯫ ꯃꯥꯅ ꯌꯥꯝ ꯁꯥꯎꯅꯤꯡꯉꯝꯕ ꯃꯤꯁꯤ ꯉꯁꯤꯗꯤ ꯎꯕꯒ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ꯫ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯎꯔꯛꯂꯦ, ꯉꯁꯥꯏ ꯒ꯭ꯂꯥꯁ ꯇꯦꯕꯜ ꯀꯥꯏꯕꯗ ꯃꯆꯦꯠ ꯑꯃ ꯄꯥꯏꯊꯣꯔꯛꯂꯒ ꯄꯥꯟꯈꯤꯕꯒꯤ ꯃꯩꯔꯥꯕꯒꯤ ꯑꯁꯣꯛꯄ ꯃꯈꯨꯠꯇꯣ꯫ ꯑꯗꯨꯕꯨ ꯃꯥ ꯀꯔꯤ ꯇꯧꯒꯅꯤ ꯈꯪꯗꯦ꯫ ꯆꯪꯁꯤꯜꯂꯒ ꯋꯥꯔꯤ ꯍꯧꯔꯨꯕꯒꯤ ꯍꯛꯁꯨ ꯂꯩꯇꯦ꯫ ꯇꯞꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯆꯥꯏꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫